mayam punamukpu Shanjit Sharma na taram noksari movie story Manipur ngasi mu pudun laksari film sigi maming I Am Legend. Movie si 2007 da release tawkiba science fiction horror action thriller category gi Hollywood movie mani. Film sina phangkiba rating singdi IMDb da 10 gi manung 7.2 gi rating phangi. Rotten Tomatoes da 68% gi fresh hoy. Google users na 87% gi like piriba film mani. Film sigi director Francis Lawrence, producer na James Lessiter amadi David Heyman hoy. Aduga film sigi wari si Richard Matheson ko writer sina 1954 da iramkiba I Am Legend haiba novel adu da gi loktholaga film oina muk nam thokpani. Movie sin number sankiba senpam na $1 million cham yankai sanki hairi. Aduga film sin tan kiba box office collection gi senpam na $1 million cham nga marphunga hena tan khre hairi. Maroi ba saktam langli ba singdi film sigi hero Dr. Robert Neville gi saktam da maming lerba actor Will Smith, magi nupi John Neville gi saktam da Sally Richardson, masanupi Marlene Neville gi saktam da Willow Smith. Mayam da phap tana ba hijaramge Willow Smith hari ba ngang si Will Smith masama ki poksabi masanupi ni. Anna Montes ki saktam da Alice Braga. Aduga film sigi main villain oiriba alpha male haina khangdariba mutant sigi saktam da Das Mihawk. Aduga mayam da film sigi oiba angak ko wafam amasu khangan jaramge movie sigi oina atopa alternate ending amasu lai. Aibadi film sigi last scene asi ani thongna khaidoi. Amana film sigi hero oiriba robot si sibagi saktam udli. Aduga atopa alternate ending scene namadana hero asi hingobagi last scene udpa saktam amani. Ngasi phawda ikhoina yenglakpa film singda last scene ani thongna khaidokpa haibasi masigi film sida thengnari pasina ahanbani. Aduna mayamna khanbiro karamba ending scene na hena phajabano haibadu. Pare mayam ai huzik film sigi wari li bahujarege aina haibada soikiba lankiba madi si thau biyo matamda mayam da ngakpiyo haiba wafam thamjari. Movie sigi ahu makta da uribasi TV channel amada Dr. Alice Crispin kobi virologist amubu unabagi saktamasi. Mangna hairi measles virus hari batam thirba virus asibu genetically re-engineer tawraga haibadi reprogramming tawraga mioi bagi haksang da sokhan bagi mahutta mioi bagi ana ek singbu virus asina hannun layeng han bagi program ama tawri haiba wafam su phongdoli mana makhata na praman oibo wafam am su phongdoli ekhoi mioi bagi haksang asi yamna chawrwa highway amani haina khansi aduga virus sing asibuna highway asigi manungda yamna yangna thawriba gari amani madugi manungda phatraba driver amana thawribani haina khansi adu oirabadi highway aduda amanga ta chawna thokan gadoribani Karigumba Patraba driver at Bulloga, Samaz Gipanabaki Tawba Mioibama, Habidi Kudamoina, police Nupam and Tolabadi, Gariado swing am Yahon than a sway than a Tokigani. Matosuma Toraga, Patrava virus sing Sibu, genetically re-engineered Toraga, I could hang the can of a Pibaki Tongam and the Queen Shamdopani. Matosuma, I could cancer vaccine put open and have wapam pongdoli. TV and Karasin Hungly, Hosik Pow the Mioikiada, he daxi trito Krabano Haiden. Was the Dr. Elisna, Mio Lisintaraga Sungmap and the trito Krehan Pongdoli. Engkana harai mioi kya hujik phawda phakrabano Elisna harai mioi lising taraga sukna mapan singado pulap oina phabangamki masdagi encouragement ngak pagaloina na haribasna takbadi adomna putholi ba thawong sina cancer hariba laina asi mapung phana ngak thok pangamle habisi shumle masda Dr. Elisna sunok pagaloina na hoi sumi hojikti mapung phana cancer laina asi ngak thok pangamlagani asumna sinna simam sinkhaba matungda sahi ahumgi matungda ulagle tawudu film yengliba khoida angpa moire maramdi hujik uliba New York City si mi mata leitre da gari me yanga thorpu se khoina uba phangi aduga gari si thorliba si film sigi hero oiriba Dr. Robert Neville haribanu pasini matau karamna city is the mi mata lekidribano amadi mi mata leitriba city is the ma matomta leiramliba sina matau karamna no haibadusu film sigi makhatar puwari da mayam soidana khangbiragani Magaloina Magi Nuxizerava, Samantha Koba, German Shepherd ki hui si yauri. Magi mingsibu samjilaga, Sam haina kauni. Makoi ni gari si yamni yanga thorli. Makuta sunungi mapai. Napi kya na songjilaba sorok is the yamna kana gari si thorkum tamda. Uchekoya kya ma pai thorli basi su uba phangli. Asumna city is ki mafam kya phau duna gari si yamni yanga thorkum tamda. Sangi mamit si khar thakat poi. Masda rowana nang kari dorobagi kari ubano haina hangi. Adu bukhangudana makoi gari is the saji masongchilagle. Masdagi robana su makoi gari si yama thuna mamai lai thorami. Lugma phamsta leiriba saji si amata nate masing yamna saji kya ma makoi gari gi mamang thatun chen basi uri robana gari thauduna tanari basi saji sing si hatna bagi damakta tawri bani haibsi film si bu yengli bai khon su bhabdare masing yamna saji sing ni yamni yang chongdun sianari robana nomaina kapna hone adu bo amata kapanangde asumna saji sing si bu yamni yang talakpana masdagi magi gari si khamle masing batung do hui si ma ga si gari dagi thorole makuta nongmai section paiduna i ngakta hobu mafam amata sangsilale tawdu man sangsilale i hobu mafam si sorok maya himakta da leiba mafam amoiramle Robana yamni section sangsilali aduga sam hari bu hui si yamni section leiri robot ki mamang da hujik saji ma leire masiu mana em log no kapna phone adu kapai khudong chaba si phangdre masing matung ta makhoi ni saji sigi manakta sangsilagle
ꯒꯥꯔꯤꯁꯤꯅ ꯂꯩꯔꯤꯕ ꯃꯔꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯄꯥꯛꯊꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯁꯖꯤꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯑꯦꯝ ꯂꯧꯔꯒ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡꯁꯥ ꯑꯃ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯖꯤꯁꯤꯕꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯅꯣꯡꯃꯩꯁꯤ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯦꯝ ꯂꯧꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯅꯣꯡꯁꯥ ꯂꯥꯕ ꯑꯃꯅ ꯑꯄꯤꯛꯄ ꯃꯆꯥꯁꯤꯡ ꯆꯦꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯔꯣꯕꯥꯠꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯘꯔꯤꯁꯤ ꯈꯣꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯉꯣꯟꯗ ꯃꯇꯝ ꯑꯁꯤ ꯊꯦꯡꯊꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯝꯗꯥꯏꯗ ꯗꯤꯁꯏꯟꯐꯦꯛꯇꯦꯟ ꯑꯣꯏꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯆꯥꯏꯊꯣꯛꯂꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯔꯣꯕꯥꯔꯠꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯏ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯨꯏ ꯑꯣꯏꯔꯤꯕ ꯁꯥꯝꯒꯤꯗꯃꯛꯇꯁꯨ ꯆꯥꯅ ꯊꯛꯅꯕꯇ ꯅꯠꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅꯗꯒꯤ ꯄꯦꯀꯦꯠꯇ ꯍꯥꯟꯗꯨꯅ ꯊꯝꯕ ꯑꯆꯥ ꯑꯊꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯔꯣꯕꯥꯔꯠꯅ ꯍꯧꯖꯤꯛ ꯇꯤꯚꯤꯒꯤ ꯄꯥꯎꯁꯨ ꯇꯥꯔꯤ ꯃꯐꯝꯁꯤꯗ ꯎꯠꯂꯤꯕ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯆꯍꯤ 3 ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯔꯤꯕ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯕꯅꯤ ꯃꯥꯒꯤ ꯍꯨꯏ ꯑꯣꯏꯔꯤꯕ ꯁꯥꯝꯅ ꯑꯆꯥ ꯑꯊꯛꯁꯤ ꯆꯥꯗꯕꯗ ꯔꯣꯕꯥꯔꯠꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯚꯦꯖꯤꯇꯦꯕꯜꯁꯤꯡ ꯆꯥꯗ꯭ꯔꯤꯕꯅꯣ ꯉꯁꯤꯗꯤ ꯆꯥꯅꯅꯕ ꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯌꯦꯡ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯁꯥ ꯐꯥꯕꯤꯒꯦ ꯃꯗꯨꯒ ꯆꯥꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯦꯖꯤꯇꯦꯕꯜ ꯑꯁꯤ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯨꯡꯗ ꯁꯥꯝꯕꯨ ꯃꯥꯅ ꯏꯔꯨꯖꯕꯤꯔꯤ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯗ ꯃꯥꯅ ꯍꯨꯏ ꯑꯁꯤꯗ ꯉꯥꯡꯂꯤ ꯁꯥꯝ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯏ ꯃꯤꯑꯣꯏꯕꯗꯧꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯆꯗ꯭ꯔꯕꯁꯨ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯏꯁꯩ ꯑꯃ ꯊꯥꯒꯠꯇꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯘꯔꯤ ꯑꯁꯤꯗ ꯑꯂꯥꯔꯝꯒꯤ ꯁꯥꯎꯟ ꯑꯁꯤ ꯈꯤꯡꯉꯛꯂꯦ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯔꯣꯕꯥꯔꯠꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯁꯥꯝꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯍꯨꯏꯁꯤꯅ ꯈꯣꯡꯂꯤꯕꯁꯤ ꯃꯥꯅ ꯇꯥꯗꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯘꯔꯤꯗ ꯍꯧꯖꯤꯛ ꯑꯂꯥꯔꯝ ꯈꯣꯡꯗꯨꯅ ꯈꯪꯍꯜꯂꯛꯂꯤꯕꯗꯨ ꯅꯨꯃꯤꯠ ꯑꯁꯤ ꯆꯪꯈꯤꯒꯗꯣꯔꯦ ꯑꯗꯨꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯈꯪꯍꯜꯂꯛꯄꯅꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯅꯆꯤꯡꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯍꯥꯟꯅꯗꯒꯤ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯔꯕ ꯑꯊꯥꯕ ꯃꯈꯜꯒꯤ ꯂꯦꯌꯔ ꯑꯃꯃꯨꯛ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯆꯦꯛꯁꯤꯟꯅ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯁꯥꯝꯒ ꯔꯣꯕꯥꯔꯠꯀꯁꯤ ꯕꯥꯠꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯇꯥꯕꯗ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯥꯝ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯊꯛꯀꯠꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯑꯃꯨꯛ ꯎꯍꯜꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯔꯣꯕꯥꯔꯠ ꯑꯁꯤ US ꯑꯥꯔꯃꯤꯒꯤ ꯚꯥꯏꯔꯣꯂꯣꯖꯤꯁ ꯑꯣꯏꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯐꯝꯅ ꯂꯦꯐꯇꯦꯅꯦꯟꯠ ꯀꯣꯂꯣꯅꯦꯜꯅꯤ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯖꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯀꯌꯥꯝ ꯂꯨꯁꯤꯜꯂꯕꯅꯣ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯅꯗꯤ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯏ ꯀꯣꯂꯣꯅꯦꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯑꯥꯔꯃꯤꯅ ꯃꯐꯝꯁꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯒꯅꯤ ꯔꯣꯕꯥꯔꯠ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯕꯅꯣ ꯖꯣꯅ ꯍꯥꯏꯔꯤ $9 ꯈꯛꯇꯅꯤ ꯃꯤꯁꯇꯔ ꯔꯣꯕꯥꯔꯠꯅ ꯃꯗꯨꯗꯤ ꯋꯥꯠꯂꯤ ꯍꯌꯦꯡ ꯅꯈꯣꯏꯅ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ATMꯗꯒꯤ ꯍꯦꯛ ꯆꯤꯡꯊꯣꯛꯄ ꯌꯥꯕ ꯄꯩꯁꯥ ꯃꯈꯩ ꯂꯧꯊꯣꯛꯀꯗꯕꯅꯤ ꯖꯣꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯣꯏꯗ꯭ꯔꯥ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯅꯪ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯔꯝꯃꯨ ꯑꯗꯨꯒ ꯍꯞꯇꯥ 2ꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯄꯨꯒꯗꯕꯅꯤ ꯖꯣꯅ ꯉꯛꯀ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯅꯥꯕꯁꯤꯕꯨ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯕ꯭ꯔꯥ ꯅꯨꯡꯁꯤꯠꯇꯒꯤꯁꯨ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯄ꯭ꯔꯥ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯤꯕ ꯋꯥꯔꯣꯜ ꯈꯔ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ FM ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯥꯎꯊꯣꯛꯂꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯍꯟꯗꯛꯇ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯑꯁꯤꯗ ꯂꯣꯏꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯁꯨ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯅ ꯊꯝꯕ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯎꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤ ꯍꯞꯇꯥ 1 ꯅꯠꯇ꯭ꯔꯒ 2ꯒꯤ ꯃꯅꯨꯡꯗ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤꯕꯨ ꯁꯟꯗꯣꯛꯄ ꯊꯤꯡꯕ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯖꯣꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯁꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯣꯏꯁꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯖꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯔꯣꯕꯥꯔꯠꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯍꯜꯂꯣꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯖꯣꯅꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯨꯟꯅ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩ ꯅꯥꯀꯜꯗꯒꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃ꯭ꯌꯨꯇꯦꯟ ꯑꯃꯅ ꯃꯈꯣꯏ ꯀꯥꯔꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯦ ꯇꯨꯝ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥꯕꯨ ꯐꯤꯠ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯔꯤ ꯃꯥꯗ ꯅꯠꯇꯅ ꯁꯥꯝꯁꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯁꯤ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯅ ꯕꯦꯁꯃꯦꯟꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ ꯁꯥꯝꯁꯨ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯕꯗꯒꯤ ꯃꯥ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ
ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯑꯈꯟꯅꯅ ꯊꯝꯕ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯂꯩꯕ ꯂꯦꯕ ꯑꯃꯗꯅꯤ ꯂꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯃꯈꯜ ꯑꯁꯤꯕꯨ ꯁꯟꯗꯣꯛꯂꯤꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟ ꯁꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯁꯨ ꯂꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯎꯆꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯇꯝꯊꯤꯔꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯆꯪꯈ꯭ꯔꯕ ꯎꯆꯤ ꯉꯥꯛꯇꯅꯤ ꯔꯣꯕꯥꯠꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯆꯠꯊꯔꯛꯂꯤꯕ GS ꯁꯦꯔꯤꯁꯀꯤ ꯚꯦꯛꯁꯤꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯥꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯚꯦꯛꯁꯤꯟꯁꯤꯡ ꯑꯁꯤ 1 2 3 ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯊꯣꯂꯛꯄꯅ 20 ꯐꯥꯎꯕꯗ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯎꯆꯤꯁꯤꯡꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯑꯗꯨꯕꯨ ꯚꯦꯛꯁꯤꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯌꯥꯝꯕꯅ ꯚꯥꯏꯔꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯒꯨꯟ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯚꯦꯛꯁꯤꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯃꯈꯩꯅ ꯎꯆꯤ ꯑꯁꯤ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯨꯕꯗ ꯎꯆꯤꯁꯤꯡ ꯑꯁꯤ ꯁꯤꯕꯅꯤ ꯑꯁꯨꯝꯅ ꯚꯦꯛꯁꯤꯟꯁꯤꯡ ꯑꯁꯤꯗ ꯊꯧꯑꯣꯡ ꯃꯥꯟꯅꯗꯕ ꯃꯈꯜꯁꯤꯡ ꯎꯕ ꯐꯪꯂꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯑꯣꯡ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯚꯦꯛꯁꯤꯟ ꯅꯝꯕꯔ 6 ꯀꯥꯞꯈꯤꯕ ꯎꯆꯤ ꯑꯁꯤꯃꯗꯤ ꯇꯨꯃꯤꯟꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯎꯆꯤ ꯑꯁꯤꯒꯤ ꯃꯆꯨ ꯑꯃꯗꯤ ꯃꯤꯠꯀꯤ ꯃꯆꯨꯁꯨ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯥꯛꯄ ꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅ ꯍꯥꯏꯔꯛꯏ GS ꯁꯦꯔꯤꯁꯀꯤ ꯁꯦꯔꯝ 391 ꯚꯦꯛꯁꯤꯟ ꯅꯝꯕꯔ 6 ꯑꯁꯤ ꯃꯊꯧ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯎꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕꯗ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯥꯝꯒ ꯔꯣꯕꯥꯠꯀꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯃꯇꯨꯡꯗ ꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯀꯦꯁꯦꯠ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗꯅꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯃꯤꯁꯤꯡ ꯑꯁꯤꯗꯁꯨ ꯔꯣꯕꯥꯠꯅ ꯑꯁꯦꯡꯕ ꯃꯤ ꯑꯃꯗ ꯋꯥ ꯉꯥꯡꯕꯒꯨꯝ ꯗꯃꯤꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯋꯥ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯗꯃꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯃꯥꯅ ꯋꯥ ꯉꯥꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗꯃꯤ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯃꯃꯤꯡꯁꯨ ꯊꯣꯜꯂꯤ ꯅꯨꯄꯤ ꯗꯃꯤ ꯑꯁꯤꯅ ꯃꯔꯁ ꯍꯥꯏꯅ ꯀꯧꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯗꯃꯤ ꯑꯁꯤꯅ ꯐ꯭ꯔꯦꯠ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯃꯤꯁꯤꯡ ꯑꯁꯤꯗꯁꯨ ꯃꯥꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯧꯒꯨꯝ ꯉꯥꯡꯂꯤ ꯃꯥꯅ ꯄꯥꯝꯖꯕ DVD ꯀꯦꯁꯦꯠꯁꯤꯡ ꯈꯜꯂꯤ ꯅꯥꯀꯜꯗ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕꯤ ꯗꯃꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯖꯔꯝꯃꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯁꯦꯡꯕ ꯅꯨꯄꯤ ꯁꯣꯞꯀꯤꯄꯔꯒꯤ ꯗꯃꯤ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯩ ꯑꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤꯡ ꯃꯃꯤꯡꯁꯤ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯗꯃꯤꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯁꯤꯗ ꯃꯥꯅ ꯅꯣꯛꯊꯣꯛꯇꯨꯅ ꯐꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯣꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯔꯣꯕꯥꯠꯀ ꯁꯥꯡꯕꯁꯤ ꯆꯨꯖꯥꯛꯁꯤꯡ ꯍꯧꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯆꯨꯖꯥꯛ ꯍꯦꯛꯂꯤ ꯔꯣꯕꯥꯠꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯛꯈꯤꯕ ꯗꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯁꯥꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯆꯔꯤ ꯔꯣꯕꯥꯠꯅ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯍꯜꯂꯣ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯪꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯒꯤ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯃꯐꯝꯁꯤꯡꯕꯨ ꯃꯥꯔꯛ ꯇꯧꯁꯤꯜꯂꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯁꯤꯡꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯊꯤꯔꯤ ꯀꯥ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯏꯗꯨꯅ ꯊꯝꯂꯝꯕ ꯋꯥꯍꯩ ꯑꯃ ꯃꯥꯅ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕꯅ ꯈ꯭ꯔꯤꯁꯃꯥꯁ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯖꯤꯜꯂꯒ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯑꯃꯨꯛ ꯆꯠꯂꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯔꯦꯗꯤꯑꯣ FM ꯆꯦꯅꯦꯜꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯗꯥꯛꯇꯔ ꯔꯣꯕꯥꯔꯠ ꯅꯦꯚꯤꯜ ꯑꯗꯨꯒ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯑꯩ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯠ ꯁ꯭ꯇ꯭ꯔꯤꯠ ꯁꯤꯄꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯕꯗꯤ ꯑꯃꯗꯤ ꯅꯈꯣꯏꯅ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯂꯩꯅꯅꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯑꯗꯨꯁꯨ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯌꯥꯎꯔꯕꯗꯤ ꯊꯃꯣꯏꯗ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯦ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯇꯣꯏꯅ ꯇꯣꯏꯅ ꯔꯦꯗꯤꯑꯣꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯃꯒꯤ ꯃꯊꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥ ꯑꯃꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯒꯣꯜꯐ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯝ ꯑꯁꯤꯁꯨ ꯁꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯦ ꯃꯥꯅ ꯊꯛꯀꯠꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯒꯤ ꯔꯣꯕꯥꯠꯅꯁꯨ ꯆꯤꯡꯅꯕꯗꯒꯤ ꯃꯥꯒꯤ ꯅꯣꯡꯃꯩꯒꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯖꯤ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯁꯖꯤ ꯑꯁꯤꯕꯨ ꯇꯥꯟꯅꯔꯤ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯟꯖꯥ ꯐꯪꯂꯝꯗꯦ ꯁꯥꯝꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯁꯖꯤ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯁꯖꯤ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯝꯂꯕ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯝꯁꯨ ꯁꯖꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯣꯕꯥꯠꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯥꯝ ꯅꯪ ꯑꯗꯨꯃ ꯇꯧꯒꯅꯨ ꯑꯃꯝꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯨꯏꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯔꯣꯕꯥꯠꯀꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯣꯡꯃꯩꯁꯤꯕꯨ ꯑꯦꯝ ꯇꯧꯔꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯃꯉꯥꯜ ꯐꯪꯗꯦ ꯄꯨꯝꯃꯝ ꯃꯝꯂꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯣꯡꯃꯩꯗ ꯌꯥꯎꯔꯤꯕ ꯇꯣꯔꯆ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯝꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯇꯞꯊꯅ ꯁꯥꯝ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯧꯔꯤ ꯃꯝꯂꯕ ꯀꯥꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯉꯩ ꯁꯖꯤ ꯑꯗꯨꯅ ꯍꯧꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯔꯣꯕꯥꯠꯀꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯍꯥꯛꯅ ꯇꯞꯊꯅ ꯁꯥꯝ ꯍꯥꯏꯅ ꯀꯧꯕ ꯂꯦꯞꯇꯦ ꯃꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯏ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯝꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯏꯁꯤꯡꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯈꯤꯕ ꯁꯖꯤ ꯑꯁꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯀꯣꯛ ꯑꯁꯤ ꯇꯥꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯃꯈꯥ ꯇꯥꯅ ꯀꯥꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯔꯦ
ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯒꯤ ꯇꯣꯔꯆ ꯑꯁꯤ ꯃꯈꯨꯟ ꯑꯃꯨꯛ ꯈꯨꯝꯖꯤꯟꯕ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯁꯥꯟꯅꯗꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯏꯠ ꯑꯁꯤ ꯊꯥꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕꯁꯤꯡ ꯍꯥꯏꯕꯗꯤ ꯗꯥꯛ ꯁꯤꯀꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯁꯪꯒꯨ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯥꯏꯠ ꯑꯁꯤ ꯃꯈꯨꯠꯅ ꯌꯥꯝꯅ ꯊꯨꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯜ ꯂꯥꯎꯍꯟꯗꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯞꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯃꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯨꯏ ꯑꯣꯏꯔꯤꯕ ꯁꯥꯝ ꯇꯞꯅ ꯈꯣꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯣꯁ ꯀꯥꯞꯇꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯝ ꯑꯁꯤ ꯇꯦꯕꯜ ꯃꯈꯥꯗ ꯌꯥꯝꯅ ꯀꯤꯕꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯔꯣꯕꯥꯠꯅ ꯊꯦꯝꯕꯒ ꯂꯣꯏꯅꯅ ꯍꯨꯏ ꯑꯁꯤꯕꯨ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯨꯏ ꯑꯁꯤ ꯃꯥꯅ ꯀꯧꯊꯣꯛꯂꯤꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯗꯒꯤ ꯀꯤꯕꯒꯤ ꯁꯛꯇꯝ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯕꯥꯠꯀꯤ ꯅꯥꯀꯣꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯇꯣꯁ ꯑꯁꯤ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯝꯊꯤꯔꯕ ꯗꯥꯛ ꯁꯤꯀꯔ ꯑꯃꯅ ꯁꯖꯤ ꯆꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯦ ꯔꯣꯕꯥꯠꯅꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯁꯥꯝꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯀꯥ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯨꯕꯗꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯗꯥꯛ ꯁꯤꯀꯔ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯔꯣꯕꯥꯠꯅ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯇꯥꯟꯅꯔꯛꯂꯤ ꯃꯥꯅ ꯆꯦꯟꯅ ꯑꯉꯥꯟꯕ ꯃꯐꯝ ꯊꯤꯔꯤ ꯑꯉꯥꯟꯕ ꯃꯐꯝ ꯑꯃꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯃꯥꯕꯨ ꯐꯥꯕ ꯍꯧꯔꯛꯂꯦ ꯃꯇꯨꯡꯗ ꯃꯥꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯗꯥꯛ ꯁꯤꯀꯔ ꯑꯃꯁꯨ ꯀꯣꯟꯗꯨꯅ ꯆꯦꯟꯅꯔꯛꯂꯦ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯔꯣꯕꯥꯠꯇꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯗꯤ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯗꯥꯛ ꯁꯤꯀꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯕꯨꯁꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯔꯣꯕꯥꯠ ꯑꯁꯤ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯔꯦ ꯃꯥꯅꯁꯨ ꯈꯪꯂꯦ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯗꯥꯛ ꯁꯤꯀꯔ ꯑꯃꯕꯨ ꯍꯤꯡꯅ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯡ ꯊꯥꯛꯄ ꯍꯧꯈ꯭ꯔꯦ ꯀꯥ ꯑꯁꯤꯒꯤ ꯑꯃꯝꯕꯒ ꯑꯉꯥꯟꯕꯒ ꯇꯥꯏꯅꯔꯤꯕ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯐꯤ ꯑꯃ ꯊꯥꯔꯒ ꯃꯐꯝꯁꯤꯗ ꯂꯥꯡ ꯊꯥꯛꯂꯤ ꯀꯜꯂꯕ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯇꯤꯡꯂꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯥꯔꯤ ꯑꯃꯕꯨ ꯌꯥꯟꯗꯨꯅ ꯊꯝꯂꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯁꯤꯗ ꯗꯤꯁꯏꯟꯐꯦꯛꯇꯦꯟꯒꯤ ꯍꯤꯗꯥꯛꯁꯤꯡ ꯆꯥꯏꯊꯣꯛꯂꯤ ꯑꯗꯨꯒ ꯁꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯋꯥꯐꯝ ꯑꯃ ꯁꯤꯟꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯍꯟꯗꯛꯃꯛꯇꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯗꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯏꯟꯐꯦꯛ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯗꯤ ꯏꯟꯐꯦꯛꯁꯟ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯔꯣꯕꯥꯠꯅ ꯄꯨꯊꯣꯛꯂꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯉꯣꯟꯗ ꯚꯥꯏꯔꯁꯁꯤꯡ ꯑꯁꯤꯅ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯥ ꯎꯆꯦꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯍꯨꯏꯗ ꯃꯍꯤꯛ ꯑꯁꯤꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯄꯗꯤ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯍꯨꯏ ꯁꯥꯝꯕꯨ ꯃꯐꯝꯁꯤꯗ ꯂꯩꯍꯧꯅꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯔꯣꯕꯥꯠꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯍꯜꯂꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈꯣꯀꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯤꯟꯅꯔꯝꯂꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤ ꯃꯉꯣꯟꯗꯒꯤ ꯆꯤꯡꯊꯣꯛꯈ꯭ꯔꯤꯕ ꯏ ꯌꯥꯎꯔꯕ ꯂꯤꯛꯂꯤ ꯑꯁꯤꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕ ꯃꯐꯝꯁꯤꯗ ꯊꯨꯒꯥꯏꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯈꯔ ꯂꯥꯞꯇꯛꯅ ꯅꯣꯡꯃꯩꯁꯤ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯗꯥꯛ ꯁꯤꯀꯔ ꯑꯃ ꯂꯥꯡꯁꯤꯗ ꯊꯨꯔꯦ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯐꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯐꯥꯎꯖꯤꯟꯕ ꯉꯝꯗꯕꯅꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯗꯥꯛ ꯁꯤꯀꯔ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯕꯨ ꯅꯣꯡꯃꯩꯒꯤ ꯕꯠꯅ ꯁꯨꯗꯨꯅ ꯋꯥꯟꯊꯍꯜꯂꯦ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯗꯥꯛ ꯁꯤꯀꯔ ꯐꯥꯕ ꯄꯥꯝꯂꯤꯕꯁꯤ ꯍꯤꯡꯅ ꯐꯥꯕ ꯑꯗꯨꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯦꯞꯇ ꯄꯨꯈ꯭ꯔꯒ ꯚꯦꯛꯁꯤꯟꯁꯤꯡ ꯑꯗꯨꯒꯤ ꯇ꯭ꯔꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯤꯕꯅꯤ ꯆꯥꯛꯊꯦꯛꯄꯒ ꯂꯣꯏꯅꯅ ꯃꯩꯈꯨ ꯀꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯄ ꯌꯥꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯃꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯃꯁꯤ ꯎꯕꯗ ꯔꯣꯕꯥꯠ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯗꯥꯛ ꯁꯤꯀꯔꯁꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯐꯥꯈꯤꯕ ꯗꯥꯛ ꯁꯤꯀꯔ ꯑꯁꯤ ꯃꯥꯒꯤ ꯂꯦꯞꯇ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯚꯦꯛꯁꯤꯟꯁꯤꯡꯒꯤ ꯇ꯭ꯔꯥꯏ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯒꯗꯧꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤ ꯅꯨꯄꯤ ꯑꯃꯅꯤ ꯌꯦꯡꯕꯗ ꯆꯍꯤ 19ꯗꯒꯤꯅ 10 ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃꯗ ꯀꯥꯞꯀꯗꯕ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛꯀꯤ ꯆꯥꯡ ꯑꯗꯨ ꯃꯈꯣꯏꯗꯗꯤ 6 ꯍꯦꯟꯅ ꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯗꯗꯤ ꯌꯥꯝꯂꯕ ꯗꯣꯁ ꯑꯁꯤ ꯀꯥꯞꯂꯕ ꯐꯥꯎꯕꯗ ꯋꯥꯟꯊꯍꯟꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯕꯣꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯃꯗꯤ ꯍꯥꯔꯠ ꯕꯤꯠꯅ ꯆꯤꯡꯕꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯠ ꯅꯍꯥꯒꯤ ꯃꯆꯨꯁꯨ ꯃꯑꯣꯡ ꯑꯃꯗ ꯑꯣꯜꯂꯤ ꯂꯥꯏꯠ ꯑꯃ ꯂꯧꯈꯠꯇꯨꯅ ꯍꯛꯆꯥꯡꯁꯤꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯆꯥꯛꯊꯦꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤ KV ꯚꯥꯏꯔꯁ ꯍꯥꯏꯔꯤꯕꯁꯤꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯁꯤꯜꯂꯦ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ GS series serum 391 ꯚꯦꯛꯁꯤꯟ ꯅꯝꯕꯔ 6 ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯍꯣꯟꯕꯅꯤ ꯑꯗꯨꯕꯨ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤ ꯇꯞꯊꯔꯛꯂꯦ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔꯁꯨ ꯑꯁꯨꯝ ꯍꯟꯊꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯔꯣꯕꯥꯠꯅ ꯈꯜꯂꯤꯕꯅ ꯃꯁꯤꯒꯤ ꯇꯝꯊꯤꯔꯕ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯐꯤꯔꯤꯡ ꯆꯣꯡꯕꯒ ꯂꯣꯏꯅꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯗꯨꯅ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯈꯪꯂꯦ ꯃꯥꯒꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯥꯞꯁꯤꯟꯈꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯒꯨꯟ ꯆꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯏꯟꯖꯦꯛꯁꯟ ꯑꯃꯃꯨꯛ ꯀꯥꯞꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯂꯛꯂꯦ ꯍꯥꯟꯅꯗꯧꯅ ꯌꯥꯝꯅ ꯌꯥꯡꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯃꯗꯤ ꯕꯣꯗꯤ ꯇꯦꯝꯄꯦꯔꯦꯆꯔꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯣꯕꯥꯠ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯍꯥꯏꯔꯤ GS series serum 391 ꯚꯦꯛꯁꯤꯟ ꯅꯝꯕꯔ 6 ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯗ ꯀꯟꯊꯤ ꯇꯥꯏꯅꯔꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤꯅ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯇ꯭ꯔꯥꯏꯌꯦꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯕꯒ ꯃꯍꯥꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯦꯀꯣꯔꯗꯤꯡ ꯑꯃꯨꯛ ꯂꯧꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
ꯑꯩ ꯏꯁꯥꯃꯛꯀꯤ ꯏ ꯇꯦꯁ ꯇꯧꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩꯉꯣꯟꯗ ꯏꯟꯐꯦꯛꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯃꯍꯤꯛꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯏꯟꯐꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯤꯗꯥꯛ ꯑꯁꯤꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯗꯗꯤ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯆꯪꯍꯟꯗꯅ ꯊꯝꯕ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯤꯛ ꯑꯁꯤꯅ ꯆꯪꯈ꯭ꯔꯕ ꯅꯥꯔꯕ ꯃꯤ ꯑꯃꯕꯨꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯀꯟꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯚꯦꯛꯁꯤꯟ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯍꯨꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯨꯊꯣꯛꯂꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯃꯊꯧ ꯇꯧꯕ ꯉꯝꯗꯦ ꯅꯨꯡꯁꯤꯠꯇꯒꯤ ꯊꯣꯛꯄ ꯏꯟꯐꯦꯛꯁꯟꯕꯨꯗꯤ ꯃꯈꯣꯏꯅꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯍꯨꯏꯗ ꯃꯈꯣꯏꯅ ꯆꯤꯛꯈꯤꯕ ꯇꯥꯔꯕꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯂꯣꯏ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯥꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯇꯨꯡꯗꯗꯤ ꯑꯃꯝꯕ ꯀꯥꯁꯤꯡꯗ ꯆꯪꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯇ꯭ꯔꯥꯏ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯑꯩꯅ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯃꯈꯥ ꯇꯥꯔꯤ ꯉꯁꯤ ꯑꯩꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯦꯞꯄ ꯉꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡꯅ ꯀꯔꯥ ꯍꯦꯟꯅ ꯋꯥꯠꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯐꯪꯁꯟ ꯅꯤꯡꯊꯤꯅ ꯇꯧꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯤꯡꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯦ ꯉꯁꯥꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯒꯥꯔꯤꯗ ꯂꯥꯛꯈꯤꯕꯗꯨꯒꯤ ꯃꯈꯥ ꯁꯝꯊꯔꯛꯄ ꯋꯥꯔꯤꯅꯤ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯣꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯈꯣꯡꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯔꯕ ꯃꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯈꯟꯅꯕ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯍꯤꯛ ꯑꯁꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯏꯟꯐꯦꯛ ꯑꯣꯏꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯒ ꯃꯍꯤꯛ ꯑꯁꯤ ꯌꯥꯎꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯍꯧꯕꯅꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯄꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯆꯦꯛ ꯇꯧꯕꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯃꯉꯣꯟꯗꯁꯨ ꯆꯦꯛ ꯇꯧꯔꯤ ꯃꯉꯣꯟꯗ ꯏꯟꯐꯦꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯤꯛ ꯑꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯥꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯈꯣ ꯑꯩꯈꯣꯏ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯏ ꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯁꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯔꯣꯕꯥꯔꯠꯀꯤ ꯅꯨꯄꯤ ꯖꯣ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗꯗꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯑꯁꯤ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯁꯣꯝꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯅꯥꯀꯜ ꯑꯃꯗ ꯏꯟꯊꯣꯛꯇꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯛꯂꯦ ꯖꯣꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯨ ꯀꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯉꯥꯏꯈꯣ ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯥꯗꯤ ꯏꯟꯐꯦꯛ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯑꯃꯨꯛꯇꯒ ꯍꯜꯂꯒ ꯃꯥꯕꯨ ꯆꯦꯛ ꯇꯧ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯃꯨꯛꯅꯔꯛꯂꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯦꯟ ꯇꯧ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠ ꯑꯁꯤꯗꯤ US ꯑꯥꯔꯃꯤꯒꯤ ꯑꯣꯏꯅ ꯂꯦꯐꯇꯦꯅꯦꯟꯠ ꯀꯣꯂꯣꯅꯦꯜꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯔꯗꯔ ꯑꯃꯅꯤ ꯑꯩꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯉꯥꯛꯀꯗꯕꯅꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯛ ꯇꯧ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯦꯟ ꯇꯧꯔꯦ ꯑꯁꯨꯝꯅ ꯍꯜꯂꯒ ꯇꯧꯕ ꯃꯇꯝꯗꯗꯤ ꯖꯣ ꯑꯁꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯔꯛꯂꯕꯤ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯕꯨ ꯀꯟꯕꯤꯌꯨ ꯃꯥꯕꯨꯁꯨ ꯄꯨꯕꯤꯈꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯟꯃꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯍꯥꯏꯔꯤ ꯁꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯁꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗ ꯔꯣꯕꯥꯔꯠ ꯑꯁꯤꯗꯤ ꯌꯥꯎꯔꯣꯏꯗꯧꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯖꯣꯅ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯈꯨꯠ ꯁꯝꯅꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯥꯎꯔꯤ ꯍꯦ ꯏꯁꯣꯔ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯔꯣꯕꯥꯔꯠꯄꯨꯁꯨ ꯅꯪꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯊꯥꯕꯤꯔꯛꯎꯀꯣ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯝ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯨꯏ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯃꯥꯁꯨ ꯍꯨꯏꯅꯥꯎ ꯑꯃ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯅ ꯁꯥꯝ ꯑꯁꯤ ꯃꯄꯥꯗ ꯄꯤꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯍꯥꯏꯔꯤ ꯁꯥꯝ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯅꯨ ꯅꯈꯣꯏꯅ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯤꯅ ꯄꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯅꯁꯨ ꯂꯧꯍꯧꯔꯦ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯥꯞꯊꯣꯛꯅꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯁꯥꯝꯕꯨ ꯄꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ ꯃꯥꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯇꯤꯚꯤ ꯄꯥꯎꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯃꯐꯝꯁꯤꯗ ꯎꯠꯂꯤꯕꯁꯤ ꯗꯥꯛꯇꯔ ꯑꯦꯂꯤꯁ ꯀ꯭ꯔꯤꯄꯤꯟ ꯀꯧꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯁꯦꯝꯈꯤꯕ ꯀꯦꯟꯁꯔꯒꯤ ꯚꯦꯛꯁꯤꯟꯁꯤꯡ ꯑꯗꯨ ꯀꯥꯞꯂꯨꯕꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯑꯣꯡ ꯑꯃ ꯎꯠꯊꯣꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯟꯐꯦꯛꯁꯟ ꯍꯥꯏꯕꯗꯤ ꯇꯧꯔꯛꯂꯤꯕ ꯂꯩꯅꯥ ꯊꯣꯛꯂꯛꯂꯤꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤ ꯀꯦꯟꯁꯔꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯁꯥꯝ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯄꯨꯗꯨꯅ ꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯤꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯊꯥꯗꯣꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯗꯥꯛꯇꯔ ꯔꯣꯕꯥꯔꯠ ꯅꯦꯚꯤꯜ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯤꯡꯍꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯅ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯖꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯌꯥꯎꯔꯒꯗꯤ ꯁꯥꯎꯠ ꯁ꯭ꯇ꯭ꯔꯤꯠ ꯁꯤ ꯄꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯇꯥꯕꯤꯔꯕ ꯑꯗꯨꯒ ꯃꯇꯦꯡꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯚꯥꯏꯔꯁꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟꯁꯨ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯗꯤ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯍꯟꯊꯕ ꯇꯧꯒꯅꯨ ꯃꯔꯝꯗꯤ ꯍꯤꯡꯂꯤꯕꯁꯤ ꯅꯥꯏꯇꯣꯝ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄꯁꯤꯡꯁꯤ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯊꯧꯅꯥ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯍꯨꯏ ꯁꯥꯝꯗ ꯍꯥꯏꯔꯤ DVD ꯀꯦꯁꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯍꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯦꯜꯂꯣ ꯍꯥꯏꯔꯒꯅꯤ ꯃꯥꯒꯤ ꯃꯤꯡꯁꯨ ꯑꯩꯅ ꯍꯪꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯀꯦꯁꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯃꯥꯅ ꯐ꯭ꯔꯦꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯨꯄꯥ ꯗꯃꯤ ꯑꯗꯨ ꯂꯩꯕ ꯎꯔꯦ
तबुतबु मानंग सि लेरमलिबसिदि केसेट जोनफम दुकान दुगी ममांगदा नते अतोप लंबी मपाल अमदा लेबनी मसि उबदा रोबाट असि ngakpuda loikre masdagi gari si yam thuna mamai leiraba matungda dami asi gi manakti sangsilakle gari manung masdagi yamna shauningbag loina namana lauri ado gari sti kumthara matungda dami sti ngaktuna yengli ado mangna hairi nangdi matau karamna mapan da tholibano friend nangdi bafam sta leifam thoktabani hojik magi masasta to phumkhang dabana pik thankre masdagi gari manung dagi nongmai lok thorle mayamda wafam matang thamjage robot hariba misak ase matam kuina naito moina miyoiba mata u hangdana leirakba misak amani maramasna magi brain da anxiety depression tana pik thanduna leirabani aduna magi makok sisu bera leiba horabani mana mukasu lauduna hairi marup nangna mapanda matau karam thorlibano natraga kanana nangmu mapanda puthorapano nanga si awai maki one hingduna leiribara aina hari wafam sinanga tabatarabadi engona paukhum pirau natrabani nangbo aina nongmina kapragani masi haram laga damis na mana nongmina kapsilami asuma damis leimai da tuthakre robot ne yam shauning muka loina tawphum khangda matau da lauduna hairi matau suma nanga tawriba sibu karigino friend masi oifam suk thok thok tabani nangna matau karam na mapanda thorlibano masi haiduna ma kap su kaplammi mastigi mangonda karigumma ma phawre madudi infected oiraba dark shikar haina khangdariba singduna mangonda lumduna yengle haina khalakpadagi mathong maram khangdana building singsta magna nongmai kapsilami matungda damis na tari mafam sta mahak tam tam sangsilale mana sangsilaliba mafam sta ising haidokuna thambasu amani yelaba matungda mathalomda yamna thuna pukhakire adugo magi makokna leimai da yam kana yeire mastigi khudak isda mahak wan thakre magi hui shamna tawphum khangdaba makai khongduna leiri mafam sta tawramlibasi lang thakpo iramle ngasai mana female dark shikar ma phana nabagi damakta sina khiba lang gi maung aduga chap manana mafam sta suma bu phana nabagi damakta lang thakpo iramle makok ngalai mai ta kan yei khiba duna maram oiduna magi makok stiki shok tuni I thokle hojik shamna dei robot ti yengduna yamna hauna hauna khongduna lei asomna sinna simam sinkhre matung dole libasi magi gharina alarm gi sound khongduna leibasi da halai aduga matam si numidang wairam gi matam su yokhilale samari ba huisina hojik su lep leitana khongli hojik ti robot su gyan darle magi makhongde yalibu mari sibu kakatnabagi damakta pambai thiragle numit asi changki dawre habisu sumana uri makhoyan leiriba mafam se hojik nungsa mangal khara diyairi matungda robot na thang ba sama puthoroktuna magi makhongda lawriba mari sibu kakatna thinkhre masdagi ma khang bangam duna yamna kana lauduna leire samade yama nungsina ma bu lekpiri thangasi mana satki dawi tawudu thang salu butarabadi I yama thokani karigumba I singsi manam takhiu tarabadi dak sikar mayama ma thomjilagani khanbadagi thangasi mana satoktana thamle matungda upsina satuna amadi phamsitna satlaba matungda gari si yaunabagi damakta changsilagli duka nakalamdana numit ase asuma sum nemtharagli leimai du nungsagi mangal tari basi khachi khakta ngaisilagle asumna phamsin aduna kana leiriba maike asumna ning handuna langni tanjasida dak sikar singa leiriba building sigi manungdagi hui khongbagi makhol taragle samsung ngangbaga loina munniengduna lei aduga nakalamaromdana dak sikar singi leader oriba alpha male haina khangnariba nupa asi thorale magi su infected oriba hui sing leiramni yamma tamthiraba magi hui ahum amusu thadorale amadi laklagi matagum robot na leiriba maike station silakpada nungsa mangal na yeibati makhoi changmangamdre infected oriba hui sing asidadi nungsa mangal asina direct ona phuba asi khaktani makhoina khangba ngamdribasi adubu nungsa mangal na phuba tawdana nganba mafamdadi makhoina thokpa ngamni tawudubu miyoi bagi dak sikar sing asidi nungsa mangal na direct ona phuba natrabasu angan boina leiba mafamda thokpa ngamde maramasina hujik phaw makhoina ka asigi manungda lotun leiribani samnadi yamna hauna hauna khongbaga loina hui sing sigi sikhaina nabagi damak changchin ge dawi adubu robot thingle adugu hairei ekhoi yamna thuna mafamsdagi chen khidaba yaro haidana matawsona robot na paktharaba matungda magi kaharna leiriba mafam somda changsilali adubu nakalamaromda nungsa mangal taribasi asuma sum piksilakle masi loiba ngaiduna tamthireba hui singsi higatuna leire nakalamada robot na hogalaba matungda khong namana chongduna gari leiriba mafam si bokselakle adubu nungsa mangal taribasi loisin khibadagidi tamthireba hui singsi mangon detect tawnabagi damakta chongsindarakle robot ta chongsilakpa hui mabu sangba thengai nakre asuma tawringi robot na gari manungdagi nongmai laktholga atai changsilakle hui singsi gi manungda amadi nongmai na kaptuna hale aduga nakalamaromda sangga infected oriba hui maksikna duna leiriba sida mana nongmai na kapge haiduna tawringi maningomdagi atopu hui mana mangonda attack tawsilakle hui sina mabu lakadaba khajik tangaire magi khutagi nongmai su paithokuna taakre aduga nakalamaromda infected oriba hui sina magi hui samda sikre masi ubda tawphum khangdra masu lauduna khanglamni mabu namsinduna thamliba hui sina mabu lakke haiduna tawrku matamda samna chongsilaktana hui sibu sena duna pukre masidagi mana nongmai khungatuna hui sibu kaptuna hale tamthiraba infected oiba hui khuding makhoina loina hatkre tawdubu samasidi infected oiba hui na hairambadagi magi masasi shokle chatpa ngamdabadagi ma tuduna leire hui sigi mata ubda robot si pakhatpada loikre mana hairi nang karisu tawre samantha nang pakhatkanu aina nang bukan ngani hana su phongdoli matungda hui sibu pamkhatuna gari manung hapkatre adugo mathangi sindu lelibasi robot na magi hui sibu yumda puragle mana hujik changyeng chathaduna leiriba vaccine sibu hui sida kapsinkhre matungda hui sibu yama nuksina pamduna kolaga phamduna leiri adugo mana yama nuksina hairi nang karisu tawre pakhatkanu haiduna adugo yama nuksina isai amasu sakpiri isai sakna sana hui sida nan matamda magi matu singsi jabun ken bahore amadi mamit su machu ma on bahore adugo hui sigi maya si thangatuni yeng matamda masin da su machu sing on bahore masi ubdo robot na magi nuksijarabu hui si kan mangam naro hebs khangkhre
ꯑꯗꯨꯒ ꯁꯥ ꯃꯁꯤꯁꯨ ꯉꯪꯕ ꯍꯧꯔꯛꯂꯦ ꯃꯄꯨ ꯑꯣꯏꯔꯤꯕ ꯔꯣꯕꯥꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯀꯦ ꯇꯧꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥ ꯃꯁꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ ꯀꯥꯞꯈ꯭ꯔꯤꯕ ꯚꯦꯛꯁꯤꯟ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯠꯅꯁꯨ ꯃꯥꯒꯤ ꯍꯨꯏꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯍꯨꯏꯁꯤꯒꯤ ꯆꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯁꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯥꯒꯤ ꯍꯨꯏꯅ ꯂꯩꯃꯥꯏꯗ ꯈꯣꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯔꯣꯕꯥꯠꯀꯤ ꯊꯃꯣꯏꯁꯤꯗꯤ ꯍꯧꯖꯤꯛ ꯀꯥꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯨꯏꯁꯤꯕꯨ ꯃꯥꯅ ꯃꯈꯧꯔꯤ ꯃꯦꯈꯥꯏꯗꯨꯅ ꯍꯥꯠꯂꯦ ꯑꯁꯨꯝꯅ ꯁꯥꯝꯅ ꯁꯤꯕꯁꯤꯗ ꯔꯣꯕꯥꯠ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯣꯕꯥꯠꯅ ꯁꯤꯔꯕ ꯁꯥꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯃꯗꯤ ꯑꯦꯟꯖꯥꯏꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯁꯤꯟꯁꯨ ꯆꯥꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯁꯤꯇꯤꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤ ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯁꯃꯥꯟꯊꯥ ꯍꯥꯏꯔꯤꯕ ꯍꯨꯏꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯤꯈ꯭ꯔꯕꯅꯤꯅ ꯔꯣꯕꯥꯠ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯍꯩꯊꯕꯒ ꯂꯣꯏꯅꯅ ꯍꯨꯏꯁꯤꯕꯨ ꯐꯨꯝꯖꯤꯜꯂꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯁꯥꯝꯅ ꯍꯦꯛ ꯐꯝꯂꯝꯕ ꯁꯤꯠ ꯑꯁꯤꯗ ꯌꯦꯡꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯍꯦꯛ ꯃꯥꯅꯁꯨ ꯂꯥꯛꯄ DVD ꯀꯦꯁꯦꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯍꯧꯕꯤ ꯃꯥꯅ ꯈꯔ ꯈꯣꯏꯗꯥꯖꯕꯤ ꯗꯃꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯥꯝꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯦꯂꯣ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯗꯃꯤꯁꯤꯗ ꯍꯜꯂꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯃꯤ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯟꯖꯤꯟ ꯃꯥꯡꯅ ꯍꯜꯂꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯨꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯟꯕꯤꯗꯨꯅ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯍꯟꯖꯤꯟꯅ ꯅꯨꯄꯤꯁꯤꯗ ꯍꯜꯂꯣ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ ꯃꯥꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯗꯃꯤꯁꯤꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯒꯥꯔꯤ ꯑꯁꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯉꯁꯥꯏ ꯃꯥꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯕꯨ ꯌꯧꯔꯛꯂꯕꯗꯤ ꯃꯌꯨꯝꯗ ꯂꯣꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯒ ꯃꯥꯌꯣꯛꯅꯔꯒ ꯐꯥꯏꯠ ꯇꯧꯅꯔꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃ ꯂꯝꯕꯤꯁꯤꯗ ꯊꯣꯛꯂꯛꯄ ꯎꯔꯤ ꯔꯣꯕꯥꯠꯅꯁꯨ ꯗꯃꯤ ꯑꯃ ꯐꯝꯍꯟꯗꯨꯅ ꯊꯝꯂꯦ ꯃꯁꯤꯕꯨ ꯎꯕꯗ ꯗꯥꯛ ꯁꯤꯀꯔꯁꯤꯡꯁꯤꯅ ꯈꯜꯂꯤꯕꯅ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯃꯤꯁꯤꯅ ꯐꯝꯂꯤꯕ ꯃꯐꯝꯁꯤ ꯇꯥꯅ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯉꯩ ꯃꯇꯝꯁꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯔꯣꯕꯥꯠꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯊꯥꯜꯂꯛꯂꯦ ꯑꯃꯗꯤ ꯒꯥꯔꯤꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯊꯧꯖꯤꯜꯂꯛꯂꯦ ꯃꯥꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ ꯈꯔ ꯑꯃ ꯁꯤꯈ꯭ꯔꯕꯁꯨ ꯁꯤꯍꯧꯗꯕꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯇꯦ ꯒꯥꯔꯤ ꯑꯁꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯇꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯔꯣꯕꯥꯠ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯜꯐꯥ ꯃꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯔꯣꯕꯥꯠꯀꯤ ꯒꯥꯔꯤ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤ ꯏꯁꯤꯡꯗ ꯇꯥꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯊꯧꯒꯠꯂꯛꯂꯦ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯄꯣꯁ ꯑꯁꯤꯗ ꯑꯃꯨꯛ ꯌꯩꯁꯤꯜꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯄꯣꯁ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯄꯣꯁ ꯑꯁꯤ ꯊꯨꯗꯦꯛꯂꯒ ꯒꯥꯔꯤ ꯃꯊꯛꯇ ꯊꯥꯗꯔꯦ ꯑꯗꯨꯕꯨ ꯔꯣꯕꯥꯠꯅꯁꯨ ꯍꯟꯕ ꯂꯩꯇꯅ ꯒꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯊꯧꯗꯣꯛꯂꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯃꯦꯜꯅ ꯃꯥꯒꯤ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯍꯜꯂꯛꯇꯨꯅ ꯔꯣꯕꯥꯠꯀꯤ ꯒꯥꯔꯤ ꯑꯁꯤꯗ ꯊꯣꯝꯕꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯊꯪꯒ ꯑꯣꯜꯂꯦ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯠ ꯑꯁꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯏꯗꯁꯨ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯗꯥꯛ ꯁꯤꯀꯔꯅ ꯔꯣꯕꯥꯠꯄꯨ ꯂꯪꯊꯣꯛꯑꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯕꯥꯠꯀꯤ ꯃꯁꯥ ꯑꯁꯤ ꯕ꯭ꯂꯥꯏꯟ ꯇꯥꯔꯦ ꯃꯐꯝꯁꯤꯗ ꯑꯜꯇ꯭ꯔꯥ ꯚꯥꯏꯂꯦꯠ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯟꯅꯁꯨ ꯎꯏ ꯑꯗꯨꯒ ꯃꯥꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯄꯨꯕꯒꯤ ꯁꯛꯇꯝꯅꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯁꯨ ꯎꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯪꯒꯤ ꯌꯨꯝ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯃꯀꯣꯛꯇ ꯁꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯦꯝ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯅꯤ ꯑꯃꯗꯤ ꯂꯧꯐꯝ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯕꯅꯤ ꯅꯨꯄꯤꯁꯤꯅ ꯍꯟꯖꯤꯟ ꯍꯪꯂꯤ ꯅꯪꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯍꯥꯏꯔꯛꯏ 11 ꯋꯥꯁꯤꯡꯇꯟ ꯁ꯭ꯀ꯭ꯋꯦꯔ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯃꯥꯅ ꯂꯣꯟꯁꯤ ꯐꯥꯏꯗꯨꯅ ꯍꯥꯏꯔꯤ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯂꯩꯐꯝ ꯈꯪꯍꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯎꯠꯂꯛꯂꯦ ꯔꯣꯕꯥꯠꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯌꯥꯎꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯏꯟ ꯑꯃ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯃꯁꯤ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯀꯨꯔꯥꯛꯀꯤ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯌꯦꯡꯖꯍꯧꯔꯝꯃꯤ ꯑꯁꯨꯝꯕ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ प्रजा ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯕ ꯃꯤ ꯌꯥꯎꯔꯛꯇꯨꯅ प्रजाꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯂꯥꯟ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕꯁꯨ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡ ꯑꯁꯤꯁꯨ ꯕꯣꯝ ꯊꯥꯗꯗꯨꯅ ꯊꯥꯗꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯄꯥꯏꯗꯨꯅ ꯊꯧꯒꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯌꯥꯎꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯦ ꯃꯇꯧꯁꯨꯝꯅ ꯅꯨꯄꯤꯒ ꯃꯆꯥꯒꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯔꯣꯕꯥꯠꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯃꯛꯀꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯝꯂꯦ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯤꯚꯤꯁꯤꯗ ꯁ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯁꯟ ꯐꯤꯂꯝ ꯑꯁꯤ ꯀꯥꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯃꯃꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯝꯂꯝꯕꯁꯤꯁꯨ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯣꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯐꯖꯅ ꯐꯣꯠꯄꯤꯔꯒ ꯊꯝꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯥꯛꯊꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯗ꯭ꯔꯣꯋꯔ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯦ ꯃꯇꯨꯡꯗ ꯅꯣꯡꯃꯩꯁꯤ ꯄꯥꯏꯗꯨꯅ ꯀꯥ ꯑꯃꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯕꯁꯤ ꯎꯔꯦ
ꯃꯥꯒ ꯍꯧꯖꯤꯛ ꯉꯛꯄꯒ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯕꯨ ꯎꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯒꯅꯁꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯊꯣꯔꯛꯂꯤ ꯃꯔꯝꯗꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯤꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯔꯠꯅꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯍꯧꯒꯠꯂꯛꯂꯕ ꯑꯣꯏꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯦꯔꯨꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅꯗꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯁꯇꯥ ꯍꯧꯗꯣꯛꯂꯕꯅꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯦꯔꯨꯝꯁꯤꯡ ꯑꯁꯤ ꯎꯈꯤꯗꯕ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯐꯥꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅ ꯄꯟꯊꯗꯅ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡꯅ ꯑꯦꯅꯥ ꯀꯧꯏ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯏꯊꯟ ꯀꯧꯕꯅꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯆꯥꯅꯕꯁꯤꯡ ꯑꯁꯤ ꯏꯪꯍꯟꯕꯤꯒꯅꯨ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯦ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯀꯤ ꯊꯃꯣꯏꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯉꯛꯄꯗꯅ ꯄꯤꯛ ꯊꯜꯂꯤ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯃꯦꯔꯤꯂꯦꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣꯝꯅ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯂꯤꯕ ꯕ꯭ꯔꯣꯗꯀꯥꯁꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯁꯥꯎꯠ ꯁ꯭ꯇ꯭रीꯠ ꯁꯤ ꯄꯣꯔꯠ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡꯁꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯕꯔꯃꯣꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯇꯣꯞꯄ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯣꯕꯥꯔꯠꯁꯤꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯦꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯕꯦꯊꯦꯜ ꯍꯥꯏꯕꯗꯨꯒꯤ ꯕꯔꯃꯣꯟ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯀꯣꯂꯣꯅꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯦꯞ ꯑꯣꯏꯒꯗꯕ ꯖꯣꯟ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯤꯡꯍꯧꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯂꯥꯜꯂꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯣꯅꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇ ꯂꯩꯔꯤꯕꯅꯤ ꯑꯋꯥꯡꯕ ꯃꯐꯝꯒꯤ ꯏꯪꯂꯕ ꯖꯒꯥꯁꯤꯡꯗꯗꯤ ꯇꯝꯊꯤꯔꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯗꯤ ꯚꯥꯏꯔꯁ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯔꯣꯕꯥꯔꯠꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯥꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯂꯪꯈꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯦꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯑꯃꯗꯤ ꯃꯥꯒꯤ ꯌꯦꯞꯇꯨꯅ ꯊꯝꯂꯤꯕ ꯅꯣꯡꯃꯩꯁꯤ ꯁꯠꯇꯣꯔꯛꯂꯦ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯂꯩꯔꯦ ꯔꯣꯕꯥꯔꯠꯀꯤ ꯀꯣꯛ ꯑꯁꯤ ꯕꯦꯔꯥ ꯀꯥꯔꯦ ꯃꯇꯝ ꯀꯨꯏꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯟꯖꯥꯏꯇꯤ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯕꯥꯔꯠꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅꯁꯨ ꯈꯪꯖꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯝꯗꯤ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥꯔꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯔꯣꯕꯥꯔꯠꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤ ꯏꯪꯊꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯦꯅꯥ ꯑꯃꯗꯤ ꯏꯊꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯊꯟꯅ ꯁ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯁꯟ ꯐꯤꯂꯝ ꯑꯁꯤ ꯀꯥꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯇꯤꯚꯤꯗ ꯀꯥꯞꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯗꯥꯏꯂꯣꯒꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯑꯦꯅꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯂꯩꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯣꯕꯥꯔꯠꯅ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯟꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯁ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯑꯦꯅꯤꯃꯦꯁꯟ ꯐꯤꯂꯝ ꯑꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯕꯗꯒꯤ ꯉꯥꯡꯅꯔꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯆꯤꯟꯐꯥ ꯄꯨꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗු ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯎꯊꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯅꯥꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯔꯣꯕꯥꯔꯠꯅꯁꯨ ꯍꯥꯏꯔꯤ ꯁ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯤꯂꯝꯅꯤ ꯃꯇꯨꯡꯗ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯁꯦꯟ ꯄꯥꯎꯂꯣꯒꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯖꯍꯥꯖ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯂꯧꯔꯛꯈꯤꯕꯅꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯖꯍꯥꯖ ꯑꯗꯨꯗꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯝꯃꯣꯏ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯃꯁꯤꯗ ꯑꯦꯅꯥꯅ ꯖꯍꯥꯖ ꯑꯗꯨꯗ ꯅꯦꯚꯤ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯐꯪꯒꯗꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯖꯍꯥꯖ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯁꯟꯗꯣꯔꯛꯄ ꯚꯥꯏꯔꯁ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯞꯅꯒꯤ 5 ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯍꯧꯔꯤꯕꯁꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯇꯣꯞꯄꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯃꯤꯡ ꯑꯁꯤ ꯗꯥꯛꯇꯔ ꯔꯣꯕꯥꯔꯠ ꯅꯦꯚꯦꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯑꯣꯏꯕ ꯕ꯭ꯔꯣꯗꯀꯥꯁꯁꯤꯡ ꯑꯦꯐꯑꯦꯝꯁꯤꯡꯗ ꯊꯥꯗꯣꯛꯄꯗꯨ ꯑꯩꯅ ꯇꯥꯔꯨꯕꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯦꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯌꯦꯡ ꯉꯟꯅ ꯆꯠꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯔꯃꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯗꯥꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯨꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯔꯣꯕꯥꯔꯠ ꯑꯁꯤ ꯁꯥꯎꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯁꯨ ꯂꯩꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯍꯟꯒꯅꯤ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯩ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯈꯠꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯀꯤꯕꯤꯗꯦ ꯑꯩꯅ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯔꯣꯕꯥꯔꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯉꯁꯥꯏ ꯔꯣꯕꯥꯔꯠꯄꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯈꯤꯕꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯁꯤꯖꯤꯟꯅꯔꯒ ꯐꯥꯈꯤꯕꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯂꯥꯡꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯩꯕꯨ ꯐꯥꯈꯤꯕꯅꯤ ꯃꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯐꯪꯁꯟ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯕꯅꯤ ꯃꯈꯣꯏꯗ ꯅꯨꯡꯁꯤꯕ ꯁꯥꯎꯅꯤꯡꯕ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯄ꯭ꯂꯥꯟ ꯌꯥꯠꯄꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯐꯝ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯂꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯉꯛꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯅꯥꯒ ꯃꯥꯒꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯦꯅꯥꯅ ꯍꯪꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯇꯝꯒ ꯏꯔꯣꯏꯅꯅ ꯑꯑꯣꯟꯕ ꯄꯨꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯐꯪꯁꯟ ꯑꯁꯤꯁꯨ ꯑꯑꯣꯟꯕ ꯄꯨꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯏꯊꯟꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯩ ꯑꯦꯅꯥꯅ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯗꯥꯛ ꯁꯤꯀꯔꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤ ꯃꯍꯥꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛ ꯋꯥꯟꯊꯔꯤꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ
ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯛꯁꯤꯟꯅ ꯎꯕ ꯐꯪꯗ꯭ꯔꯤ ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯛꯁꯤꯟꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯕꯨ ꯎꯟꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕꯁꯤ ꯃꯁꯤꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯔꯣꯕꯥꯔꯠꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯊꯥꯖꯗꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯤ ꯏꯪꯍꯟꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯥꯞꯁꯤꯜꯂꯤꯕ ꯚꯦꯛꯁꯤꯟꯒꯤ ꯃꯒꯨꯟ ꯑꯁꯤ ꯁꯣꯏꯗꯅ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯦꯅꯥꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯗꯥꯛ ꯁꯤꯀꯔ ꯃꯌꯥꯝ ꯑꯃꯒꯤ ꯐꯣꯇꯣ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯍꯪꯂꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯉꯥꯛꯇꯔꯥ ꯃꯁꯤꯗ ꯔꯣꯕꯥꯔꯠꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯔꯣꯕꯥꯔꯠꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯁꯤꯜꯂꯨꯕꯗꯒꯤ ꯁꯤꯈꯤꯕ ꯗꯥꯛ ꯁꯤꯀꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯦꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯅ ꯑꯁꯨꯝꯕ ꯊꯣꯛꯍꯟꯕ ꯄꯥꯝꯕꯗꯒꯤ ꯇꯧꯍꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅ ꯁꯥꯎꯔꯛꯂꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁꯣꯔꯗ ꯇꯥꯏꯅꯒꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯅ ꯎꯟꯅ ꯏꯪꯍꯜꯂꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤꯗ ꯃꯥꯒꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯑꯦꯅꯥꯅ ꯍꯪꯂꯛꯏ ꯏꯊꯟ ꯑꯁꯤ ꯀꯗꯥꯏꯗ ꯇꯨꯝꯍꯟꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯊꯟ ꯑꯁꯤꯅꯤ ꯃꯥꯕꯨ ꯔꯣꯕꯥꯔꯠꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯁꯤꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯇꯨꯡꯗ ꯇꯨꯝꯂꯤꯕ ꯏꯊꯟꯕꯨ ꯄꯝꯗꯨꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯇꯨꯝꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯥ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯒꯤ ꯀꯥ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯊꯟꯕꯨ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯦꯅꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯃꯥꯔꯂꯤꯒꯤ ꯐꯣꯇꯣꯁꯤꯡ ꯂꯩꯔꯤꯕꯁꯤ ꯎꯈ꯭ꯔꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯅꯣ ꯃꯁꯤꯗ ꯔꯣꯕꯥꯔꯠꯅ ꯃꯥꯔꯂꯤ ꯀꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯕꯣꯕ ꯃꯥꯔꯂꯤ ꯍꯥꯏꯕ ꯁꯩꯁꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯑꯁꯤ ꯊꯣꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯁꯤꯗꯤ ꯑꯦꯅꯥꯅꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯕ ꯃꯥꯔꯂꯤ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔꯁꯤꯅ ꯁꯛꯂꯝꯕ ꯏꯁꯩ ꯀꯌꯥ ꯃꯥꯅ ꯉꯪꯗꯨꯅ ꯇꯥꯍꯜꯂꯤ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯏꯁꯩ ꯁꯛꯄꯁꯤꯗ ꯑꯦꯅꯥ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ ꯔꯣꯕꯥꯔꯠꯅ ꯕꯣꯕ ꯃꯥꯔꯂꯤ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯀꯦꯁꯦꯠꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯁꯤꯡꯒꯔ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯊꯧꯅꯥ ꯄꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕꯅꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯁꯩꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯛꯁꯤꯟ ꯑꯣꯏꯅ ꯀꯥꯞꯀꯗꯕꯅꯤ ꯅꯣꯡꯃ ꯕꯣꯕ ꯃꯥꯔꯂꯤ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯁꯤꯅ ꯄꯤꯁ ꯔꯦꯂꯤ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯒꯦꯡ ꯈꯨꯠꯄꯨ ꯈꯔꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯛꯇꯤ ꯁꯣꯛꯂꯒ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯄꯤꯁ ꯔꯦꯂꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯪꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯒꯤ ꯁꯣꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗꯅ ꯏꯔꯥꯡ ꯍꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯡꯃ ꯐꯥꯎꯕ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯃꯤꯑꯣꯏꯕ ꯀꯌꯥꯗ ꯊꯧꯅꯥ ꯄꯤꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡꯗ ꯃꯉꯥꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯦꯅꯥꯅꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯜꯂꯦ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯔꯣꯕꯥꯔꯠ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯗꯕ ꯑꯍꯤꯡꯕ ꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤꯗꯨꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯃꯁꯤꯗ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯀꯣꯂꯣꯅꯤ ꯑꯃꯠꯇ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯑꯔꯥꯟꯕ ꯑꯣꯏꯔꯕꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯤ ꯑꯗꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯅꯥꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯈꯪꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯔꯣꯕꯥꯔꯠꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯈꯪꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯇꯥꯟ ꯆꯥꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯕꯥꯔꯠ ꯑꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯅꯪꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤꯗ ꯔꯣꯕꯥꯔꯠꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯪ ꯉꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯔꯦꯗꯤꯑꯣ ꯑꯣꯟ ꯇꯧ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯆꯠꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯂꯤꯕꯗꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅ ꯅꯪꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯝꯂꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯗꯨꯒ ꯅꯪꯒ ꯐꯥꯏꯠ ꯇꯧꯅꯔꯒ ꯁꯤꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯆꯥꯅ ꯑꯩꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯀꯟꯈꯤꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯥꯟ ꯆꯥꯅꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯔꯣꯕꯥꯔꯠꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯃꯨꯛꯇ ꯇꯣꯛꯄꯤꯔꯣ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯅꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔꯁꯦ ꯍꯧꯖꯤꯛ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯕꯅꯣ ꯏꯁꯣꯔꯅ ꯄꯤꯔꯛꯂꯤꯕ ꯏꯪꯒꯤꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅꯕꯨ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯏꯁꯣꯔꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯅ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯔꯣꯕꯥꯔꯠ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯪꯉꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯦꯕꯤ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕꯁꯤꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯕꯤꯂꯤꯌꯟ 6 ꯔꯣꯝꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ 90%ꯗꯤ ꯀꯦꯕꯤ ꯚꯥꯏꯔꯁ ꯑꯁꯤꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏ 5.4 ꯕꯤꯂꯤꯌꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ 1%ꯅ ꯃꯍꯤꯛ ꯑꯁꯤꯅ ꯆꯪꯕ ꯇꯧꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯑꯩ ꯑꯃꯗꯤ ꯅꯪꯒ ꯂꯣꯏꯅꯔꯛꯂꯤꯕ ꯏꯊꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯨꯝ ꯑꯩꯈꯣꯏ ꯈꯔ ꯑꯁꯤꯅ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯗꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯍꯤꯡꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯅ ꯗꯥꯛ ꯁꯤꯀꯔ ꯀꯧꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥꯍꯤꯡ ꯆꯥꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯟꯗꯨꯅ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯕ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈꯤꯕꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯍꯧꯖꯤꯛꯁꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯏ ꯃꯁꯤꯗ ꯔꯣꯕꯥꯔꯠꯅ ꯂꯥꯎꯈꯠꯂꯛꯄꯗꯒꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔ ꯍꯥꯏꯕꯗꯨꯅ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯪꯂꯛꯏ ꯉꯔꯥꯡ ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯨꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯄꯨꯔꯛꯄ꯭ꯔꯥ ꯃꯁꯤꯗ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯕꯨ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯂꯥꯏꯠ ꯑꯁꯤ ꯃꯨꯊꯠꯂꯨ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯁꯤꯗ ꯐꯥꯠꯇꯣꯛꯂꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯎꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯁꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯂꯦ ꯃꯁꯤꯗꯒꯤ ꯑꯦꯅꯥꯅ ꯏꯊꯦꯟꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧꯒꯨꯝ ꯔꯣꯕꯥꯔꯠꯀꯤ ꯌꯨꯝ ꯑꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯄꯟꯊꯗꯅ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯚꯤ ꯂꯥꯏꯠꯁꯤꯡꯁꯤ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯌꯨꯚꯤ ꯂꯥꯏꯠꯁꯤꯡ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯨꯚꯤ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯌꯨꯝ ꯑꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯝꯂꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯣꯈꯥꯏꯍꯜꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯔꯣꯕꯥꯔꯠꯀꯤ ꯅꯥꯀꯣꯡ ꯑꯁꯤ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯄꯣꯈꯥꯏꯔꯛꯄꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯁꯤꯁꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯦ ꯃꯥꯅ ꯍꯧꯒꯠꯂꯒ ꯑꯍꯣꯕꯁꯤꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔ ꯀꯌా ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯦ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯁꯨ ꯕꯣꯝꯁꯤꯡ ꯄꯣꯈꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯩꯁꯤꯡ ꯆꯥꯛꯇꯨꯅ ꯂꯩꯔꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯁꯤ ꯄꯥꯏꯁꯤꯟꯗꯨꯅ ꯑꯦꯅꯥꯕꯨ ꯀꯧꯗꯨꯅ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯣꯝꯗ ꯀꯥꯈꯠꯂꯛꯂꯦ ꯃꯥꯅ ꯑꯦꯅꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯄꯗ ꯑꯦꯅꯥ ꯑꯁꯤ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯀꯥꯁꯤꯡ ꯑꯁꯤꯗ ꯊꯤꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯗ ꯐꯛꯂꯥꯡ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯐꯝꯁꯤꯗ ꯏꯁꯨ ꯇꯩꯔꯤ ꯑꯗꯨꯒ ꯀꯥꯁꯤꯗ ꯃꯥꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯗꯥꯛ ꯁꯤꯀꯔꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯥꯒꯤ ꯊꯕꯥꯛꯇ ꯆꯤꯛꯇꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯇꯨꯡꯗ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯥꯡꯂꯕ ꯁꯀ꯭ꯔꯨ ꯗ꯭राꯏꯚꯔ ꯑꯃꯅ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯒꯤ ꯐꯥꯏꯒꯜꯗ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯩꯅꯥꯈꯨꯜ ꯐꯥꯎꯕ ꯇꯧꯗꯨꯅ ꯔꯣꯕꯥꯔꯠꯄꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯨꯔꯤꯕ ꯁꯀ꯭ꯔꯨ ꯗ꯭राꯏꯚꯔ ꯑꯁꯤ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯕꯥꯔꯠꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯣꯕꯥꯔꯠꯅꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯣꯡꯃꯩ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯂꯧꯔꯒ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯔꯣꯕꯥꯔꯠꯅ ꯆꯦꯛꯑꯦ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯂꯦ ꯃꯇꯨꯡꯗ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯛꯂꯥꯡꯁꯤꯗ ꯃꯍꯥꯛ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯂꯣꯏꯔꯦ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩꯁꯤ ꯂꯪꯊꯣꯛꯂꯒ ꯑꯦꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯀꯧꯗꯨꯅ ꯑꯦꯅꯥꯕꯨ ꯊꯤꯔꯛꯂꯦ ꯃꯥꯅ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗꯥꯛ ꯁꯤꯀꯔ ꯑꯃꯅ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯁꯤ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯈꯥꯗꯅ ꯑꯦꯅꯥꯒ ꯏꯊꯟꯒꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤ ꯔꯣꯕꯥꯔꯠꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅꯁꯨ ꯈꯪꯍꯜꯂꯤ ꯑꯦꯅꯥꯅ ꯏꯊꯟꯒꯤ ꯆꯤꯟ ꯑꯁꯤ ꯃꯦꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯔꯣꯕꯥꯔꯠꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯏꯊꯟꯅ ꯀꯤꯕꯗꯒꯤ ꯀꯞꯂꯛꯄ ꯃꯇꯝꯗ ꯃꯈꯣꯜ ꯑꯁꯤ ꯈꯖꯤꯛꯇꯪ ꯊꯣꯛꯈ꯭ರೆ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯂꯦ ꯃꯥꯅ ꯃꯈꯥꯗ ꯍꯦꯛ ꯆꯣꯡꯊꯔꯛꯄꯒ ꯔꯣꯕꯥꯔꯠꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩꯁꯤ ꯂꯧꯔꯒ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯂꯩꯃꯥꯏꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯔꯣꯕꯥꯔꯠꯅ ꯑꯦꯅꯥ ꯑꯃꯗꯤ ꯏꯊꯟꯕꯨ ꯆꯤꯡꯈꯠꯄꯤꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯛꯄꯗꯒꯤ ꯃꯥꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯗꯥꯛ ꯁꯤꯀꯔꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯍꯧꯅ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯕꯨ ꯀꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯔꯠꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯦꯞ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯦꯞ ꯑꯁꯤꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯄꯥꯟꯂꯣꯝꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧꯒꯨꯝ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯐꯛꯂꯥꯡꯗꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯗꯥꯛ ꯁꯤꯀꯔ ꯀꯌꯥ ꯑꯃ ꯀꯥꯈꯠꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯔꯣꯕꯥꯔꯠꯅ ꯊꯣꯡꯁꯤꯡ ꯑꯁꯤꯒꯤ ꯄꯨꯅꯥ ꯅꯤꯡꯊꯤꯅ ꯍꯥꯞꯆꯤꯜꯂꯤ ꯑꯦꯅꯥꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯎꯟ ꯃꯔꯛꯇ ꯊꯝꯍꯧꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯀꯥꯞꯈꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯔꯦ ꯔꯣꯕꯥꯔꯠꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯕꯨ ꯌꯦꯡꯂꯦ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕꯒ ꯃꯥꯟꯅꯕ ꯍꯧꯔꯛꯂꯦ ꯑꯦꯅꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯨꯊꯣꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯇꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡꯅ ꯀꯥ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯊꯨꯅ ꯔꯣꯕꯥꯔꯠꯅ ꯃꯤꯡꯁꯦꯜꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯖꯤꯜꯂꯛꯂꯤ ꯔꯣꯕꯥꯔꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯑꯩꯅ ꯃꯁꯤꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯂꯦ ꯅꯈꯣꯏ ꯑꯃꯨꯛꯇ ꯏꯪꯊꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯖꯔꯕꯁꯨ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯐꯨꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯥꯏꯕ ꯍꯧꯔꯦ ꯍꯧꯖꯤꯛꯁꯨ ꯔꯣꯕꯥꯔꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏꯗ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯑꯃꯨꯛꯇ ꯏꯪꯊꯈꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯗꯥꯛ ꯁꯤꯀꯔ ꯂꯤꯗꯔ ꯑꯁꯤꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯟꯖꯤꯟ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯇꯨꯅ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯔꯣꯕꯥꯔꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯗ ꯂꯩꯔꯒ ꯄꯄꯥ ꯃꯁꯤ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏꯔꯝꯕꯗꯨ ꯈꯪꯅꯤꯡꯁꯤꯡꯂꯛꯂꯦ
ꯍꯧꯖꯤꯛ ꯗꯥꯛ ꯁꯤꯀꯔꯒꯤ ꯂꯤꯗꯔꯁꯤꯅ ꯎꯠꯂꯤꯕꯁꯤ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯁꯤꯝꯕꯣꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯨꯔꯥꯛꯀꯤ ꯁꯤꯝꯕꯣꯜ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯠꯅ ꯈꯪꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯨꯈꯝ ꯃꯌꯥꯒꯤ ꯁꯒꯟ ꯃꯔꯨ ꯅꯛꯅ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯁꯤꯝꯕꯣꯜ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯃꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯔꯣꯕꯥꯠꯅ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤꯗ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯦꯇꯨꯝ ꯑꯁꯤ ꯁꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯂꯤꯕꯁꯤ ꯇꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯨ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯔꯣꯕꯥꯠꯅ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯔꯣꯕꯥꯠꯅ ꯑꯦꯅꯥꯗ ꯍꯥꯏꯔꯛꯏ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯦꯅꯥꯅꯗꯤ ꯉꯛꯄ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯅꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯈꯨꯟꯒꯠꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯂꯦ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯁꯤ ꯃꯤꯡꯁꯦꯜꯅ ꯈꯥꯖꯤꯜꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯏꯟꯊꯣꯔꯛꯂꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯔꯣꯕꯥꯠꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯥꯁ ꯁꯤꯟ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯥꯁ ꯁꯤꯟ ꯑꯁꯤꯒ ꯃꯥꯟꯅꯗꯕ ꯁꯛꯇꯝꯗ ꯑꯣꯏꯕ ꯑꯇꯣꯞꯄ ꯂꯥꯁ ꯁꯤꯟꯅ ꯂꯣꯏꯁꯤꯟꯕ ꯐꯤꯂꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯥꯁ ꯁꯤꯟ ꯑꯁꯤ ꯑꯣꯏꯅ ꯚꯥꯞ ꯇꯥꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯕꯦꯠ ꯑꯁꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯂꯦ ꯗꯥꯛ ꯁꯤꯀꯔ ꯂꯤꯗꯔꯁꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯉꯪꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯕꯒꯤ ꯍꯣꯠꯅꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯑꯦꯅꯥꯅ ꯊꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯔꯣꯕꯥꯠ ꯑꯁꯤꯗꯤ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯔꯣꯕꯥꯠꯅ ꯍꯥꯏꯔꯤ ꯑꯩ ꯁꯦꯔꯤꯟꯁ ꯑꯃꯇ ꯂꯧꯊꯣꯛꯆꯒꯦ ꯃꯇꯨꯡꯗ ꯗ꯭ꯔꯣꯋꯔ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯁꯦꯔꯤꯟꯁ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯕꯥꯠꯅ ꯗ꯭ꯔꯣꯋꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯔꯤꯟꯁ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯊꯤꯡꯕꯗꯒꯤ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯉꯪꯃꯒ ꯂꯣꯏꯅꯅ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯔꯣꯕꯥꯠꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯥꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕꯁꯤ ꯎꯕꯗ ꯔꯣꯕꯥꯠ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯦꯅꯥꯅꯁꯨ ꯎꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯕꯦꯠ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯔꯣꯕꯥꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯌꯦꯡꯂꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯁꯤ ꯔꯣꯕꯥꯠꯅ ꯃꯥꯒꯤ ꯚꯦꯛꯁꯤꯟ ꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯈ꯭ꯔꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯕꯨ ꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯁꯤꯅ ꯄꯤꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯔꯣꯕꯥꯠ ꯑꯁꯤ ꯃꯁꯥꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯕꯤꯔꯝꯗꯅ ꯆꯠꯈꯤꯕꯁꯤꯗ ꯃꯥꯅ ꯉꯛꯆꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯃꯥꯡꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯑꯁꯥꯎꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯝꯕꯤ ꯁꯔꯣꯛꯇ ꯅꯣꯡꯁꯥꯁꯤꯡꯒ ꯂꯩꯔꯤꯕꯁꯤ ꯎꯏ ꯑꯗꯨꯒ ꯔꯣꯕꯥꯠꯅ ꯑꯦꯅꯥ ꯑꯃꯗꯤ ꯏꯊꯟꯒ ꯂꯣꯏꯅꯅ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯦꯅꯥꯅ ꯍꯥꯏꯈꯤꯕ ꯕꯔꯃꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯏꯟꯐꯦꯛꯁꯟ ꯂꯩꯇꯕ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯀꯣꯂꯣꯅꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯅꯥꯒꯤ ꯈꯣꯟꯖꯦꯜꯅ FM ꯆꯦꯅꯦꯜꯁꯤꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯂꯥꯎꯊꯣꯛꯇꯨꯅ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯦꯅꯥ ꯃꯣꯟꯇꯦꯖ ꯁꯤꯇꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯉꯁꯤꯗꯤ ꯗꯥꯛꯇꯔ ꯔꯣꯕꯥꯔꯠ ꯅꯦꯚꯂꯤꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯑꯩꯗ ꯅꯠꯇꯅ ꯏꯊꯟ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯕꯔꯃꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯣꯂꯣꯅꯤ ꯑꯗꯨꯗꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗꯀꯥꯁꯠꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ ꯑꯗꯣꯝꯒꯤ ꯊꯧꯅꯥ ꯍꯟꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯗꯣꯝ ꯅꯥꯏꯇꯣꯝ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯍꯤꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯑꯁꯨꯝꯅ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯤꯕ ꯑꯦꯟꯗꯤꯡ ꯁꯤꯟ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯁꯨ ꯂꯩ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯃꯌꯥꯝꯗ ꯎꯍꯟꯖꯔꯦ ꯂꯥꯁ ꯁꯤꯟ ꯈꯦꯠꯅꯔꯤꯕ ꯃꯇꯦꯛ ꯑꯁꯤ ꯗꯥꯛ ꯁꯤꯀꯔꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯔꯣꯕꯥꯠꯅꯗꯤ ꯗꯥꯛ ꯁꯤꯀꯔ ꯑꯁꯤꯕꯨ ꯈꯥꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯦꯞꯇꯅ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯣꯕꯥꯠꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯤꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯇꯧꯕꯇꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯅꯥꯒ ꯏꯊꯟꯒꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯔꯣꯕꯥꯠꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯅꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄ ꯂꯝꯕꯤ ꯑꯃ ꯃꯈꯣꯏꯗ ꯇꯥꯛꯄꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯗꯥꯛ ꯁꯤꯀꯔ ꯅꯨꯄꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯁꯦꯝꯄꯜ ꯑꯃ ꯑꯦꯅꯥꯗ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯦꯅꯥꯒ ꯏꯊꯟꯒꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯅꯨꯡꯁꯤꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗꯀꯤ ꯕꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ ꯊꯤꯡꯕ ꯌꯥꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯅ ꯃꯤꯡꯁꯦꯜ ꯑꯁꯤ ꯍꯦꯛ ꯊꯨꯒꯥꯏꯔꯛꯄꯒ ꯃꯥꯅꯁꯨ ꯒ꯭ꯔꯦꯅꯦꯗꯀꯤ ꯄꯤꯟ ꯁꯠꯇꯨꯅ ꯆꯣꯡꯁꯤꯟꯕꯗꯒꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯣꯈꯥꯏꯗꯨꯅ ꯁꯤꯃꯤꯟꯅꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯥꯛ ꯁꯤꯀꯔꯁꯤꯡ ꯑꯁꯤꯒ ꯔꯣꯕꯥꯠꯀ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯅꯥ ꯑꯃꯗꯤ ꯏꯊꯟꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯚꯦꯛꯁꯤꯟꯒꯤ ꯁꯦꯝꯄꯜ ꯑꯁꯤ ꯄꯨꯗꯨꯅ ꯕꯔꯃꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯀꯣꯂꯣꯅꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯚꯦꯛꯁꯤꯟꯒꯤ ꯁꯦꯝꯄꯜ ꯑꯁꯤ ꯁꯤꯟꯅꯈꯤꯕꯅꯤ ꯃꯇꯨꯡꯗ ꯔꯣꯕꯥꯠꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯚꯥꯏꯔꯁ ꯑꯁꯤ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ
ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯜꯇꯔꯅꯦꯠ ꯏꯟꯗꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯥꯁ ꯁꯤꯟꯒꯤ ꯋꯥꯔꯤ ꯑꯅꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯑꯗꯣꯝꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯃꯣꯏꯗ ꯄꯦꯟꯖꯕꯁꯤ ꯍꯤꯔꯣ ꯑꯣꯏꯔꯤꯕ ꯔꯣꯕꯥꯔꯠꯅ ꯍꯤꯡꯕꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯄꯦꯟꯖꯩ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯖꯔꯝꯒꯦ 2022 ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯍꯧꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯦꯀꯦꯟड ꯄꯥꯔꯠꯀꯤ ꯋꯥꯔꯤ ꯅꯝꯂꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯖꯔꯦ ꯍꯌꯦꯡ ꯁꯦꯀꯦꯟड ꯄꯥꯔꯠꯀꯤ ꯐꯤꯂꯝ ꯑꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯗ ꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ